ꯆꯥꯒꯦ ꯑꯩ ꯆꯥꯕꯗ ꯋꯥ ꯉꯥꯡꯗꯦ ꯕ꯭ꯂꯣꯛ ꯅꯃꯨ ꯌꯨꯇꯨꯕ ꯍꯥꯡꯉꯨ ꯍꯥꯏꯅ ꯑꯩꯅ ꯁꯣꯟꯗ ꯃꯇꯝ ꯂꯩꯇꯕꯗꯨꯅꯅꯦꯀꯣ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩ ꯆꯦꯅꯦꯜꯗ ꯃꯌꯥꯝꯕꯨ ꯇꯥꯔꯝ ꯅꯧꯖꯔꯤ ꯑꯗꯣ ꯉꯁꯤ ꯑꯩ ꯁꯤꯜꯆꯔ ꯆꯠꯂꯨꯒꯗꯣꯏꯅꯦꯕ ꯏꯅꯥꯎꯅꯨꯄꯤꯒꯤ ꯚꯔꯥꯗ ꯑꯗꯣ ꯃꯥꯒꯤ ꯑꯦꯛꯖꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯑꯩ ꯃꯃꯥꯁꯨ ꯂꯥꯛꯄꯗꯨꯒ ꯑꯩꯁꯨ ꯃꯃꯥꯁꯨ ꯎꯅꯧꯒꯦ ꯑꯗꯨꯒꯤ ꯃꯃꯥ ꯄꯣꯠꯆꯩ ꯈꯔ ꯄꯨꯔꯛꯀꯅꯤ ꯍꯥꯏ ꯑꯗꯨꯒꯤꯁꯨ ꯂꯧꯔꯨꯒꯦ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯦ ꯀꯩꯀꯩ ꯇꯧꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯗꯣ ꯕ꯭ꯂꯣꯒꯁꯦ ꯍꯧꯔꯁꯤꯀꯣ ꯉꯁꯤꯒꯤ ꯃꯌꯥꯝ ꯑꯩꯒꯤ ꯔꯨꯝꯁꯦ ꯈꯔ ꯃꯝꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯗ꯭ꯔꯦꯁ ꯑꯁꯦ ꯂꯩꯔꯦ ꯑꯩꯒꯤ ꯀꯨꯔꯇꯤꯁꯦ ꯃꯦꯁꯣꯗꯒꯤ ꯂꯩꯕꯅꯤ ꯃꯌꯥꯝ ꯏꯝꯕ꯭ꯔꯣꯏꯗꯔꯤ ꯇꯧꯏ ꯃꯈꯥꯗ ꯑꯗꯨꯒ ꯃꯈꯥꯗ ꯑꯩ ꯖꯤꯟꯁ ꯑꯣꯏꯅ ꯁꯦꯠꯂꯦ ꯒꯥꯔꯤ ꯊꯧꯕꯗ ꯁꯦꯅ ꯅꯨꯡꯉꯥꯏꯑꯕ ꯑꯗꯨꯒꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯔꯨꯝꯁꯦ ꯃꯝꯃꯦ ꯑꯗꯨꯅ ꯐꯖꯅ ꯀ꯭ꯂꯤꯌꯔ ꯎꯔꯝꯃꯔꯣꯏ ꯑꯗꯣ ꯃꯌꯥꯝꯁꯦ ꯒ꯭ꯂꯞꯁꯦ ꯎꯞꯄꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯀꯣ ꯅꯨꯡꯁꯥ ꯌꯥꯝ ꯄꯥꯜꯂꯒ ꯈꯨꯠꯁꯦ ꯀꯥꯏꯑꯦꯕ ꯌꯥꯝꯅ ꯑꯗꯨꯗꯨꯅ ꯑꯁꯦ ꯃꯇꯦꯛꯁꯦ ꯎꯞꯁꯜꯂꯦ ꯑꯩꯅ ꯑꯗꯩ ꯏꯪꯁꯨ ꯏꯪꯉꯦꯅꯀꯣ ꯑꯗꯨꯝ ꯁ꯭ꯋꯦꯇꯔꯁꯨ ꯂꯤꯠꯂꯁꯨ ꯑꯣꯂꯥꯡꯕ ꯑꯣꯏ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯑꯣꯏꯅ ꯁꯨꯝ ꯎꯞꯁꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯁꯦ ꯑꯩꯅ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯂꯩꯈꯤꯕꯅꯤ ꯁꯦꯠ 3ꯈꯛ ꯐꯪꯉꯦꯕ ꯏꯍꯣꯡ ꯍꯣꯡꯉꯦ ꯃꯌꯥꯝ ꯑꯗꯣ ꯃꯊꯧ ꯇꯥꯔ ꯃꯌꯥꯝ ꯂꯩꯕ ꯌꯥꯅꯤ ꯑꯗꯨ ꯃꯌꯥꯝ ꯊꯣꯛꯑꯒꯦ ꯍꯧꯖꯤꯛꯀꯣ ꯑꯩ ꯕꯥꯏ ꯃꯌꯥꯝ ꯑꯩ ꯒꯥꯔꯤ ꯃꯈꯥ ꯊꯝꯃꯝꯃꯦ ꯃꯊꯛ ꯀꯥꯈꯠꯂꯦ ꯕꯖꯥꯔ ꯈ꯭ꯔꯣꯁ ꯇꯧꯔꯒ ꯂꯥꯁ ꯔꯨꯝꯗꯅꯤ ꯁꯣꯅꯤꯌꯥ ꯁꯣꯝꯗ GC ꯀꯣꯂꯦꯖ ꯂꯩꯔꯦ ꯀꯩꯀꯩ ꯒꯦꯝ ꯁꯥꯟꯅꯗꯣꯏ ꯇꯣꯏ ꯃꯥꯜꯂꯦ ꯗꯦꯒꯅ ꯁꯛꯇꯣ ꯈꯔꯁꯨ ꯑꯂꯥꯏ ꯋꯥꯔꯦꯕ ꯅꯨꯡꯁꯥ ꯁꯥꯕꯅ ꯕꯖꯥꯔꯗ ꯃꯤ ꯈꯨꯆꯤꯟ ꯑꯃ ꯑꯩ ꯕ꯭ꯂꯣꯛ ꯅꯪꯒꯦ ꯇꯧꯕ ꯇꯟꯅ ꯅꯝꯗ꯭ꯔꯦ ꯑꯗꯨꯗ ꯖꯦꯟ ꯂꯩꯔꯦꯕꯀꯣ ꯖꯦꯟꯁꯦ ꯊꯣꯡꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯒꯥꯔꯤ ꯊꯧꯔ ꯂꯥꯛꯄꯩ ꯋꯥꯕꯒꯤ ꯌꯧꯔꯛꯄꯩ ꯉꯥꯏꯍꯥꯛ ꯐꯝꯃꯦ ꯑꯩ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯍꯥꯡꯗꯣꯛꯍꯜꯂꯦ ꯃꯉꯣꯟꯗ ꯑꯗꯨꯒ ꯑꯩꯅ ꯊꯣꯡꯅꯕ ꯇꯧꯔꯦꯕ ꯇꯂꯥꯕꯤꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ ꯆꯅꯝꯁꯦ ꯈꯣꯛꯈꯤꯒꯦ ꯄꯦꯁꯇ ꯅꯪꯒꯤ ꯄꯦꯁꯀꯁꯨ ꯂꯩꯑꯦꯕ ꯁꯤꯡꯒ ꯑꯗꯨꯒ ꯁꯦ ꯑꯣꯏꯅ ꯈꯔ ꯍꯥꯞꯆꯤꯟꯒꯦ ꯑꯗꯣ ꯃꯥ ꯂꯥꯏꯔꯤꯛ ꯇꯧꯔꯤꯑꯦꯅ ꯂꯥꯏꯔꯤꯛꯁꯦ ꯍꯥꯡꯗꯣꯛ ꯆꯅꯝ ꯈꯣꯛꯏꯅꯦ ꯑꯩꯅ ꯖꯥꯡꯅ ꯈꯣꯛꯃꯤꯟꯅꯁꯤ ꯖꯥꯡꯅ ꯂꯣꯏꯅꯕ ꯍꯥꯏꯅ ꯍꯥꯏꯔꯨꯕꯨ ꯅꯍꯥꯟꯗꯤ ꯀꯩꯗꯧ ꯂꯩꯒꯦꯕ ꯂꯥꯏꯔꯤꯛꯇ ꯄꯥꯗꯅ ꯁꯀꯜ ꯃꯗꯤꯈꯥꯎ ꯅꯦ ꯁꯅꯥ ꯑꯃ ꯅꯥꯝ ꯑꯃ ꯃꯥꯡꯍꯟꯈꯔꯦ ꯍꯥꯏꯅꯦ ꯅꯪ ꯗꯤꯄ꯭ꯔꯦꯁꯟꯗ ꯌꯥꯝ ꯂꯩꯔꯨꯔꯦ ꯍꯥꯏ ꯃꯥꯅ ꯑꯩꯈꯣꯏ ꯃꯥꯗ ꯄꯥꯎ ꯇꯝꯃꯤꯕ ꯑꯩ ꯃꯃꯥ ꯑꯩ ꯋꯥ ꯃꯇꯝꯒꯤ ꯗꯤꯄ꯭ꯔꯦꯁꯟ ꯌꯥꯝꯅ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯩ ꯐꯥꯁꯦ ꯍꯪꯉꯤꯕ ꯅꯪ ꯁ꯭ꯀꯨꯜꯁꯦ ꯍꯜꯂꯛꯑꯕ ꯍꯥꯏꯅ ꯃꯥꯏ ꯁ꯭ꯀꯨꯜ ꯆꯠꯇꯦ ꯈꯪꯉꯕ꯭ꯔꯥ ꯑꯗꯩ ꯑꯩꯅ ꯍꯪꯉꯤꯕ ꯅꯣꯡ ꯇꯥꯕ꯭ꯔꯥ ꯇꯥꯗꯦ ꯈꯪꯉꯕ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯪꯉꯦꯅꯀꯣ ꯀ꯭ꯂꯥꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦꯕ ꯑꯩꯅ ꯃꯃꯥ ꯑꯩ ꯉꯁꯤ ꯗꯤꯄ꯭ꯔꯦꯁꯟ ꯐꯖꯅ ꯂꯩ ꯍꯥꯏꯔꯒ ꯂꯥꯁꯇ ꯁꯅꯥ ꯃꯥꯡꯉꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯦꯛꯖꯥꯝ ꯂꯩꯕꯅꯤꯅ ꯇꯦꯟꯁꯟ ꯂꯧꯔꯅꯤ ꯍꯥꯏꯅ ꯃꯁꯦ ꯐꯔꯦ ꯐꯔꯦ ꯇꯣꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯐꯃꯨꯡꯗꯕꯨ ꯀꯅꯥ ꯈꯣꯡꯅꯒꯦꯕ ꯁꯤꯕꯨ ꯐꯔꯦ ꯐꯔꯦ ꯃꯌꯥꯝ ꯑꯩ ꯑꯝꯇꯁꯦ ꯈꯣꯛꯄ ꯂꯣꯏꯁꯤꯟꯈꯤꯒꯦ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯈꯤꯒꯦ ꯆꯥꯝꯊꯣꯛꯎꯔꯒꯦ ꯁꯤꯁꯦ ꯑꯩ ꯑꯃꯨꯛ ꯍꯟꯗꯣꯏꯅꯤꯅꯀꯣ ꯃꯃꯥ ꯂꯥꯛꯑꯒ ꯑꯗꯨꯒꯤ ꯈꯔ ꯌꯥꯡꯅ ꯇꯧꯔꯒꯦ ꯃꯃꯥ ꯂꯥꯛꯑꯒ ꯍꯟꯗꯣꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯖꯥꯡꯅꯁꯨ ꯁꯟꯗꯥ ꯑꯣꯏꯅꯀꯣ ꯑꯩꯅ ꯁꯦ ꯀꯛ ꯃꯇꯝꯗꯅꯦ ꯃꯔꯣꯏ ꯃꯔꯥꯡ ꯇꯣꯠꯂꯒ ꯊꯝꯃꯦ ꯁꯤꯒ ꯈꯔ ꯑꯁꯦꯡꯕ ꯑꯩ ꯊꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯃꯔꯝ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯇꯤꯜꯍꯧ ꯄꯥꯏꯁꯦ ꯎꯕ꯭ꯔꯥ ꯑꯗꯨꯒꯤ ꯈꯣꯛꯄꯗꯅꯤ ꯃꯌꯥꯝ ꯑꯩꯅ ꯀꯞꯄꯤꯁꯦ ꯁꯤꯀꯤꯒ ꯄꯤꯛꯄ ꯉꯥꯛꯇ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯆꯅꯝ ꯈꯣꯛꯆꯔꯦ ꯃꯌꯥꯝ ꯑꯗꯨꯒꯅꯦ ꯀꯩꯅꯣ ꯑꯃꯁꯨ ꯈꯣꯛꯑꯦ ꯑꯆꯧꯕ ꯈꯣꯛꯄꯅ ꯑꯃꯅꯤ ꯑꯍꯨꯝ ꯃꯔꯤ ꯈꯣꯛ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯁꯦ ꯑꯂꯨ ꯈꯣꯛꯆꯔꯦ ꯌꯥꯝ ꯀꯞꯄꯤꯑꯕꯀꯣ ꯑꯂꯨꯁꯦ ꯈꯪꯗꯦ ꯈꯔ ꯌꯦꯡꯉꯅꯤ ꯍꯥꯞꯄꯅꯤ ꯑꯍꯨꯝꯇꯪꯅꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯦꯕ ꯑꯂꯨꯁꯦ ꯑꯗꯨꯅ ꯌꯦꯡꯉꯅꯤ ꯈꯔ ꯍꯥꯞꯀꯦ ꯃꯌꯥꯝ ꯌꯥꯝ ꯄꯥꯎꯔ ꯀꯟꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯄꯨꯔꯥ ꯃꯤꯠꯀꯁꯦ ꯌꯥꯗ꯭ꯔꯦ ꯇꯧ ꯌꯦꯡꯉꯣ ꯁꯪꯒ ꯉꯥꯡꯉꯦ ꯄꯨꯔꯥ ꯀꯩꯅꯣ ꯃꯤꯉꯣꯠ ꯃꯥꯜꯂꯦ ꯑꯩ ꯌꯥꯔꯦꯅ ꯇꯩꯊꯣꯛꯈ꯭ꯔꯦ ꯁꯦꯝꯃꯒ ꯌꯦꯡꯉꯅꯤ ꯁꯤꯁꯦ ꯀꯌꯥꯝ ꯌꯥꯝꯃꯦꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯕꯥꯟꯊ ꯁꯤꯈꯤꯗꯣꯏ ꯍꯧꯖꯤꯛ ꯁꯤ ꯇꯥꯔꯦ ꯃꯁꯤ ꯆꯥꯝꯃꯦ ꯕꯥꯔꯣ ꯇꯥꯈꯤꯗꯣꯔꯦ ꯑꯩꯅ ꯉꯟꯅ ꯊꯣꯡꯉꯒ ꯆꯅꯝꯒ ꯁꯤꯡꯒ ꯑꯣꯏꯔꯝꯒꯅꯤ ꯇꯤꯜꯍꯧꯁꯦ ꯁꯦꯝꯅ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯑꯥꯂꯨꯁꯦ ꯀꯛꯆꯔꯦ ꯑꯗꯨꯒ ꯆꯅꯝꯁꯦ ꯈꯔ ꯌꯥꯝꯗꯣꯏꯔꯥ ꯈꯪꯗꯦ ꯁꯤꯡꯒ ꯆꯅꯝꯒꯅꯦꯕꯀꯣ ꯈꯔ ꯌꯥꯝꯗꯣꯏꯔꯥ ꯈꯪꯗꯦ ꯁꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯔ ꯂꯩꯔꯦ ꯁꯦ ꯍꯥꯞꯄ ꯈꯥꯡꯁꯤꯗꯤ ꯐꯖꯔꯦ ꯋꯥꯎ
ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯄꯥꯁꯄꯨꯔꯟ ꯍꯥꯞꯄꯦꯀꯣ ꯑꯗꯨꯒ ꯑꯩ ꯇꯦꯖꯄꯇꯥ ꯍꯥꯞꯄꯁꯦ ꯀꯥꯎꯔꯦꯕꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯍꯥꯞꯄꯦꯕ ꯅꯤꯡꯁꯤꯡꯅꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩ ꯄꯥꯁꯄꯨꯔꯟ ꯍꯥꯞ ꯂꯣꯏꯔꯒ ꯇꯤꯜꯍꯧꯁꯦ ꯍꯥꯞꯄ ꯉꯧꯔꯒ ꯑꯗꯨꯒꯤ ꯑꯃꯨꯛ ꯑꯩꯅ ꯆꯅꯝꯒ ꯁꯤꯡꯒꯁꯤ ꯑꯃꯨꯛ ꯍꯥꯞꯄꯅꯦꯕꯀꯣ ꯂꯣꯏ ꯍꯥꯞꯆꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯉꯛꯅ ꯑꯩ ꯇꯦꯖꯄꯇꯥꯁꯦ ꯍꯥꯞꯄꯤꯅꯦꯕ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯣꯟꯅ ꯍꯥꯞꯄꯁꯨꯀꯣ ꯑꯗꯨꯝ ꯍꯥꯎꯋꯦꯕ ꯁꯨꯃꯥꯏꯅ ꯍꯥꯞꯄꯁꯨ ꯑꯗꯣ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯉꯧꯔꯒꯀꯣ ꯌꯥꯝ ꯃꯨꯟꯁꯤꯟꯗ꯭ꯔꯁꯨ ꯌꯥꯏꯕꯀꯣ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯉꯧꯔꯒ ꯑꯩ ꯁꯨꯝ ꯌꯦꯟꯁꯦ ꯍꯥꯞꯆꯤꯜꯂ ꯉꯧꯗ꯭ꯔꯣꯕꯅꯦꯕ ꯃꯌꯥꯝ ꯑꯩ ꯌꯦꯟꯁꯦꯀꯣ ꯉꯁꯥꯏ ꯊꯥꯎ ꯈꯔꯒ ꯊꯨꯝ ꯃꯣꯔꯣꯛ ꯌꯥꯏꯉꯪ ꯃꯔꯣꯏ ꯇꯣꯠꯂꯒ ꯉꯥꯏꯍꯥꯛ ꯊꯝꯃꯦꯕꯀꯣ ꯁꯣꯝꯗ ꯑꯥꯂꯨ ꯇꯤꯜꯍꯧ ꯀꯩꯀꯩ ꯈꯣꯛꯏ ꯃꯅꯨꯡꯗꯀꯣ ꯑꯩꯅ ꯇꯩꯁꯜꯂꯒ ꯊꯝꯃꯝꯃꯕꯅꯦꯕꯀꯣ ꯃꯔꯣꯏ ꯃꯔꯥꯡ ꯍꯥꯏꯗꯤ ꯈꯔ ꯃꯥꯏ ꯌꯦꯟꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯆꯨꯞꯁꯟꯅ ꯈꯔ ꯍꯥꯎꯅꯕ ꯍꯥꯏꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯉꯧꯔ ꯃꯇꯨꯡꯗ ꯊꯨꯝ ꯃꯔꯣꯏ ꯃꯔꯥꯡ ꯂꯣꯏꯅ ꯍꯥꯞꯄꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯔ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨ ꯌꯥꯔꯦꯕꯀꯣ ꯍꯥꯎꯕꯗꯤ ꯍꯥꯎꯋꯦꯗꯤ ꯈꯪꯗꯦ ꯈꯔ ꯆꯥꯔꯒ ꯍꯥꯎꯋꯤ ꯍꯥꯎꯇꯦꯗ ꯈꯪꯍꯜꯂꯛꯀꯅꯤ ꯉꯥꯏꯍꯥꯛ ꯁꯤꯁꯦ ꯀꯥꯝꯅ ꯀꯨꯞꯁꯜꯂꯒ ꯊꯝꯒꯦꯀꯣ ꯃꯌꯥꯝ ꯃꯆꯨꯁꯦ ꯑꯩꯅꯅꯦ ꯉꯁꯥꯏꯅ ꯆꯥꯝꯃ ꯆꯅꯤ ꯍꯥꯞꯈ꯭ꯔꯦꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯕ ꯀꯥꯍꯧꯗꯦꯕ ꯑꯗꯣ ꯃꯆꯨꯁꯦ ꯍꯥꯞꯄ ꯉꯥꯏꯍꯥꯛ ꯉꯧꯔꯒꯅꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯍꯥꯞꯀꯅꯤ ꯑꯂꯨ ꯍꯥꯞꯆꯜꯂꯦ ꯍꯧꯖꯤꯛ ꯑꯩ ꯃꯣꯔꯣꯛ ꯍꯥꯞꯀꯦ ꯆꯥꯃꯁ ꯀꯌꯥ ꯍꯥꯞꯄꯗꯤ ꯁꯥꯏ ꯑꯩ ꯌꯥꯝ ꯍꯥꯞꯇꯦ ꯑꯩꯗꯤ ꯈꯤꯇꯪ ꯍꯥꯞꯄꯤ ꯆꯥꯃꯁ ꯑꯃ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯤ ꯌꯥꯏ ꯍꯥꯞꯐꯨꯟꯖꯧ ꯊꯥꯗꯅꯤꯡꯗꯦ ꯅꯞꯇꯝ ꯇꯧꯋꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯕꯗꯤ ꯍꯥꯎꯗ꯭ꯔꯥ ꯍꯣꯏꯅꯦ ꯂꯥꯡꯒꯅꯨꯅꯦ ꯃꯣꯔꯣꯛ ꯍꯥꯞꯄꯦꯀꯣ ꯑꯗꯨ ꯉꯥꯏꯍꯥꯛ ꯀꯨꯞꯁꯟꯒꯦꯕꯀꯣ ꯑꯁꯤ ꯃꯌꯥꯝ ꯏꯅꯥꯎꯅꯨꯄꯤꯒꯤꯅꯦꯕꯀꯣ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯑꯣꯔꯗꯔ ꯇꯧꯕꯅꯦ ꯀꯌꯥ ꯄꯤꯅ ꯂꯩꯔꯤꯅꯦ ꯍꯥꯏꯅꯣ ꯁꯤꯁꯦ 654 654 ꯄꯤ ꯍꯥꯏ ꯔꯤꯌꯦꯜ ꯄ꯭ꯔꯥꯏꯁꯅ ꯀꯌꯥꯅꯣ ꯈꯪꯗꯦ ꯑꯣꯐꯔꯗ ꯑꯆꯥꯄꯣ ꯌꯦꯟ ꯊꯣꯡꯕꯒ ꯀꯥꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯁꯤ ꯍꯣꯠꯅꯔꯤꯉꯩꯗ ꯑꯣ ꯑꯣ चलो येंगे चप्पल जो उड़े जाए डस्टबिन का उड़े सोना ला मनी कौन होंगे जाम हिंजना बुद्धि वांग देदा नंगा फोड़ेबल ओए बड़ा तुम ꯈꯪꯒꯨꯞꯁꯤꯒꯤ ꯃꯆꯨꯁꯦ ꯕꯦꯖ ꯀꯂꯔꯅꯦꯕꯀꯣ ꯑꯗꯨꯗꯣ ꯃꯌꯥꯝ ꯄꯥꯝꯃꯒꯗꯤ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦꯕꯀꯣ ꯁꯦ ꯚꯦꯁꯠ ꯁ꯭ꯋꯦꯇꯔꯅꯤ ꯃꯤꯁꯣꯗꯩ ꯂꯩꯕꯅꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯦꯞꯁꯇꯁꯨ ꯃꯌꯥꯝ ꯌꯦꯡꯉꯦꯕꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯚꯦꯁꯁꯤꯡꯗꯣ ꯐꯖꯗꯦ ꯍꯥꯏꯗꯤ ꯀ꯭ꯂꯥꯁꯤꯛ ꯑꯣꯏꯗꯦ ꯑꯁꯤꯁꯤꯅ ꯀꯂꯔꯒꯁꯦ ꯀꯩꯅꯣꯒ ꯋꯥꯏꯠꯀ ꯕ꯭ꯔꯥꯎꯟꯒ ꯇꯧꯅ ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯗꯨꯒꯤ ꯄꯣꯠꯁꯤꯁꯨ ꯐꯩ ꯊꯥ ꯌꯥꯝꯅ ꯅꯪ ꯂꯨꯝꯒꯅꯤ ꯁꯤꯁꯦ ꯌꯦꯡꯉꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯆꯥꯔꯁꯨ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯃꯨꯜꯂꯦ ꯁꯤꯁꯦ ꯑꯗꯣ ꯑꯩ ꯏꯁꯤꯡ ꯈꯔ ꯍꯩꯔꯒꯦ ꯌꯥꯝ ꯍꯩꯔꯔꯣꯏ ꯃꯌꯥꯝ ꯈꯥꯡꯁꯦ ꯑꯣꯠꯄ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯌꯦꯟꯁꯦ ꯈꯔꯗꯤ ꯇꯣꯏꯔꯦꯕꯀꯣ ꯂꯦగ్ ꯄꯤꯁꯀꯁꯦ ꯑꯗꯨꯗꯣ ꯑꯣꯠꯄ ꯅꯨꯡꯉꯥꯏꯇꯕꯩꯅꯤ ꯃꯌꯥꯝ ꯈꯥꯡꯁꯦ ꯈꯔ ꯄꯤꯛꯄ ꯍꯥꯏꯇꯥꯔꯦ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡꯁꯦ ꯌꯥꯝꯅ ꯍꯩꯔꯔꯣꯏꯕꯀꯣ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ
ꯒ꯭ꯂꯥꯁ ꯑꯃ ꯍꯩꯔꯦ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯗꯣ ꯑꯩꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯍꯤ ꯂꯥꯡꯗꯕꯤꯗ ꯐꯔꯛ ꯐꯔꯛ ꯂꯥꯎꯅ ꯆꯥꯔꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯕꯥꯅꯤ ꯇꯅꯤꯅ ꯃꯤ ꯌꯥꯝꯅꯁꯨ ꯆꯥꯔꯣꯏꯗꯕꯅꯤꯅꯀꯣ ꯑꯗꯨꯅꯁꯨ ꯍꯥꯎꯕ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯉꯥꯏꯍꯥꯛ ꯏꯁꯤꯡ ꯍꯩꯔꯒ ꯑꯩꯅ ꯐꯨꯠꯂꯦ ꯑꯗꯨꯒ ꯑꯥꯂꯨꯁꯦ ꯃꯨꯜꯂꯣꯏꯅ ꯌꯥꯗꯦꯕꯀꯣ ꯑꯥꯂꯨꯁꯦ ꯀꯩꯗꯣꯏꯅꯣ ꯈꯪꯗꯦ ꯄꯤꯛ ꯄꯤꯛꯅ ꯁꯦꯝꯃꯐꯥꯎ ꯃꯨꯜꯂꯣꯏꯅ ꯌꯥꯗꯦꯕꯀꯣ ꯈꯔ ꯑꯃ ꯃꯨꯜꯂꯒ ꯈꯔ ꯑꯃ ꯃꯨꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯃꯨꯜꯂꯣꯏ ꯌꯥꯗꯕꯗꯤ ꯑꯩꯅ ꯀꯣꯝꯁꯨ ꯉꯥꯏꯍꯥꯛ ꯐꯨꯠꯅ ꯊꯝꯃꯦꯕꯀꯣ ꯑꯗꯒꯤ ꯑꯥꯂꯨꯁꯦ ꯈꯔ ꯇꯧꯈꯥꯏꯔꯒ ꯑꯃꯅꯤ ꯇꯧꯈꯥꯏꯔꯒ ꯑꯗꯨꯝ ꯃꯊꯠꯂꯦ ꯑꯩꯅ ꯐ꯭ꯔꯛ ꯐ꯭ꯔꯛ ꯂꯥꯎꯔꯒ ꯃꯔꯣꯏ ꯃꯔꯥꯡꯁꯨ ꯑꯗꯨꯝ ꯃꯔꯛꯇꯁꯨ ꯍꯥꯞꯈ꯭ꯔꯦꯕ ꯑꯩꯅꯀꯣ ꯃꯔꯣꯏꯁꯤꯡꯁꯦ ꯑꯗꯩ ꯑꯀꯣꯝ ꯑꯩꯅ ꯂꯣꯏꯔꯝꯗꯥꯏꯗ ꯑꯀꯣꯝ ꯍꯥꯞꯄꯦꯕ ꯈꯔ ꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯆꯪꯉꯦ ꯌꯥꯔꯅꯤ ꯃꯌꯥꯝ ꯑꯩ ꯃꯊꯠꯂꯒꯦ ꯂꯣꯏꯔꯦ ꯌꯥꯍꯧꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯁꯤ ꯇꯪꯉꯒ ꯌꯦꯡꯉꯒꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯊꯨꯝ ꯆꯝꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯌꯦꯡꯒꯦ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯤ ꯃꯌꯥꯝ ꯍꯌꯦꯡ ꯑꯦꯛꯖꯥꯝꯅꯦꯕꯀꯣ ꯃꯥꯒꯤ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯤ ꯑꯩꯅ ꯁꯤꯒ ꯇꯪꯕꯩ ꯄꯨꯊꯣꯔꯛꯄꯁꯦ ꯁꯥꯔꯤꯅꯅꯦꯀꯣ ꯃꯥ ꯉꯥꯏꯍꯥꯛ ꯄꯥꯔꯒ ꯑꯗꯨꯒꯤ ꯀꯨꯝꯊꯔꯒ ꯆꯥꯔꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯆꯥꯗꯦꯕꯀꯣ ꯀꯩ ꯍꯥꯏꯒꯦ ꯁꯤꯁꯤꯕꯨ ꯀꯂꯤꯖꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗꯣ ꯆꯥꯗꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩ ꯆꯥꯔꯤ ꯀꯟꯅ Fibers of tamarind and between sap tubes and companion cells where exist in thick cell wall, for example, in the endosperm of seeds of coffee, arabica, etc. They can be easily observed in the endosperm of seeds of Aesculus, Diospyros, etc. It is best studied when hormones move through plasmodesmata. The movement through plasmodesmata is by that the desmotives act as a value and regulate the direction of flow. Applications of linear anatomy and pharmacognosy. Pharmacognosy. Pharmacognosy is the study of medicine derived from natural sources. It includes their collection from different natural sources like plants, identification. ꯆꯥꯔꯣꯏꯉꯦ ꯈꯔꯁꯦ ꯆꯥꯎ ꯑꯣꯟꯊꯣꯔꯛꯎꯅꯦ ꯃꯁꯛ ꯌꯥꯝ ꯐꯖꯔꯣꯏ ꯍꯥꯎꯕ꯭ꯔꯣ ꯍꯥꯎ ꯃꯌꯥꯝꯗ ꯍꯥꯏꯌꯨꯅ ꯑꯩ ꯊꯣꯡꯕ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏ ꯆꯪ ꯊꯣꯡꯕ ꯈ꯭ꯋꯥꯏ ꯍꯥꯎꯋꯦ ꯑꯁꯦꯡꯕꯩꯔꯣ ꯑꯁꯦꯡꯕꯅꯤ ꯀꯅꯥꯅ ꯊꯣꯡꯕ ꯆꯥꯔꯒꯦ ꯅꯪ ꯀꯣꯟꯅ ꯍꯥꯏꯒꯦ ꯆꯥꯕꯩ ꯗꯤꯁꯇꯔꯕ ꯇꯧꯔꯛꯀꯅꯨ ꯁꯤꯅꯦꯕ ꯁꯤꯁꯦ ꯆꯥꯒꯦ ꯑꯩ ꯆꯥꯕꯗ ꯋꯥ ꯉꯥꯡꯗꯦ हावड़ी ना वंगान के मोना मेरा फोकस पूरा खाने पे आता है nè nó cái exercise bữa quá rồi nó chắc lắm anh không lá cũng nhưng mà nó bụi như cô ấy nó trao rồi nó phăng này là mới chúng heo đấy chắc lắm anh cô sang cái này không lá mới ba con nè trao bên cái gì bữa quá trao đấy xuống cái này mà thi bông đơ mà bút trăng nó rồi mình cái thấu đa cái tôi nuôi rồi cô cô hình vậy bạn mà làm con dây của mình ok khô khô ấy ăn mà sao ra đi bột thi ra đi hào lên kìa mai được búp búp đầu của đi đúng hào như ta
ꯂꯥꯛꯄꯗꯩ ꯆꯤꯡꯁꯤ ꯂꯦꯞꯇ꯭ꯔꯦꯕ ꯃꯌꯥꯝ ꯁꯦꯝꯊꯩ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯛꯁꯦ ꯆꯥꯔꯒꯦ ꯇꯧꯔꯤꯅꯤ ꯄꯨꯡ 3 ꯇꯥꯗꯣꯔꯦ ꯊꯦꯡꯉꯅꯦꯕꯀꯣ ꯌꯨꯝ ꯆꯠꯇꯣꯏꯅꯤꯅ ꯑꯗꯨꯗꯨꯅ ꯆꯥꯊꯣꯛꯀꯦ ꯇꯧꯔꯦ ꯍꯧꯖꯤꯛ ꯆꯥꯛꯇꯤ ꯌꯥꯝ ꯆꯥꯕ ꯉꯝꯃꯣꯏꯅ ꯈꯤꯇꯪ ꯂꯧꯔꯦ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯑꯩ ꯌꯦꯟ ꯊꯣꯡꯕꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯦ ꯎꯠꯂꯛꯑꯔꯣꯏꯒꯦꯀꯣ ꯃꯨꯛꯕꯥꯡ ꯅꯠꯇꯕꯅꯤꯅꯅꯦꯀꯣ ꯑꯩ ꯌꯥꯝꯅ ꯎꯠꯂꯛꯑꯔꯣꯏꯒꯦ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯃꯃꯥ ꯑꯃꯨꯛ ꯂꯥꯛꯑꯦꯕꯀꯣ ꯑꯩ ꯌꯥꯡ ꯆꯥꯔꯒ ꯑꯩ ꯑꯣꯛꯄ ꯊꯣꯛꯎꯒꯦ ꯇꯧꯅꯦꯕꯀꯣ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯄꯨꯔꯛꯑꯦꯕ ꯑꯩ ꯄꯨꯅꯕꯒꯤ ꯑꯗꯨꯒꯤ ꯍꯤꯡꯒꯣꯜ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯍꯤꯡꯒꯣꯜ ꯄꯥꯟꯕꯅꯤ ꯍꯤꯡꯒꯣꯜ ꯊꯣꯛꯎꯔꯦ ꯆꯥ ꯂꯣꯏꯕꯒ ꯆꯦꯟꯊꯣꯛꯑꯒꯀꯣ ꯑꯗꯣ ꯀꯩꯀꯩ ꯄꯨꯔꯛꯑꯦꯗꯣ ꯍꯥꯡꯗꯣꯛꯑꯒ ꯑꯩ ꯌꯨꯝ ꯌꯧꯔꯒ ꯐꯖꯅ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯒꯗꯤ ꯑꯩ ꯈꯔ ꯌꯦꯡꯍꯜꯂꯛꯑꯒꯦꯕꯀꯣ ꯑꯥꯗ ꯌꯨꯝ ꯌꯧꯔꯒ ꯐꯖꯅ ꯌꯦꯡꯍꯜꯂꯒꯦ ꯀꯩ ꯀꯩꯅꯣꯗꯣ ꯂꯣꯏꯅ ꯍꯥꯡꯗꯣꯛꯑꯒ ꯑꯗꯣ ꯑꯩ ꯄꯨꯝꯅꯃꯛ ꯍꯥꯡꯗꯣꯛꯇ꯭ꯔꯦꯕꯀꯣ ꯈꯔ ꯑꯗꯨꯝ ꯎꯠꯆꯔꯛꯄꯅꯤ ꯃꯌꯥꯝꯗ ꯁꯤꯁꯦ ꯄꯨꯔꯛꯑꯦꯅ ꯑꯗꯣ ꯊꯦꯡꯉꯦꯕ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯗꯣ ꯑꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯈꯨꯠ ꯍꯥꯝꯗ꯭ꯔꯤꯉꯩꯗ ꯂꯥꯛꯑꯦꯅ ꯍꯥꯏꯔꯛꯑꯕꯀꯣ ꯐꯣꯟ ꯇꯧꯔꯒ ꯑꯗꯒꯤ ꯑꯩ ꯆꯥꯡ ꯆꯥꯔꯒ ꯊꯣꯛꯑꯒ ꯄꯣꯠꯁꯦ ꯑꯣꯛꯎꯔꯦ ꯂꯨꯝꯃꯦꯕ ꯕꯦꯒ 2-3 ꯌꯥꯎꯋꯦꯕꯀꯣ ꯄꯨꯔꯛꯏꯁꯦ ꯑꯗꯨꯗꯨꯅ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯍꯟꯅꯕ ꯇꯧꯔꯦꯕ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒꯀꯣ ꯄꯨꯡ ꯊꯦꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯡ 4:30 ꯌꯥꯝ ꯃꯝꯃꯤꯅꯀꯣ ꯑꯗꯨꯅ ꯌꯧꯕꯗꯁꯨ ꯑꯣꯈꯥ ꯀꯨꯏꯅ ꯆꯪꯉꯦꯕ ꯑꯩ ꯇ꯭ꯔꯥꯐꯤꯛ ꯂꯩꯔꯒꯗꯤ ꯄꯨꯡ 1 ꯆꯪꯗꯣꯏ ꯇꯧꯋꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯃꯝꯗ꯭ꯔꯤꯉꯩꯗ ꯌꯧꯅꯕ ꯍꯣꯠꯅꯕꯁꯦ ꯍꯦꯛꯇ ꯃꯝꯗꯣꯛꯈꯤꯕꯀꯣ ꯌꯨꯝ ꯌꯧꯕꯁꯦ ꯑꯗꯨꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯊꯣꯛꯑꯒꯦ ꯇꯧꯔꯤꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯒ ꯄꯦꯀꯤꯡ ꯇꯧꯔꯒ ꯑꯁꯤꯁꯦ ꯀꯥꯏꯗ ꯀꯃꯥꯏꯅ ꯍꯥꯞꯄ ꯄꯨꯗꯣꯏꯕ ꯑꯗꯨ ꯌꯣꯝꯃꯒ ꯑꯩ ꯇꯂꯥꯕꯤ ꯇꯧꯔꯒ ꯊꯣꯛꯑꯒꯦ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤꯁꯤꯅ ꯌꯣꯡꯆꯥꯛ ꯂꯩ ꯑꯗꯨ ꯂꯣꯏ ꯍꯥꯞꯄꯒ ꯄꯨꯗꯣꯏꯅꯤ ꯆꯟꯗꯕꯉꯩ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯆꯟꯈꯤꯗꯣꯏꯅꯤ ꯒꯥꯏꯁ ꯆꯤꯆꯧ ꯍꯧꯖꯤꯛ ꯆꯤꯆꯧ ꯑꯩꯒꯤ ꯔꯨꯝꯗ ꯂꯥꯛꯄꯒꯤ ꯑꯩ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯄꯥꯏꯔꯒ ꯀꯟꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯑꯥꯏꯐꯣꯟꯅꯤꯅ ꯑꯩꯒꯤ ꯑꯁꯂꯤ ꯃꯁꯛꯁꯦ ꯎ ꯐꯪꯉꯦ ꯑꯁꯦꯡꯕꯗꯤꯅꯦ ꯃꯤꯡꯁꯦꯟ ꯌꯦꯡꯕꯗ ꯁꯨꯝ ꯐꯖꯩꯌꯦꯕ ꯃꯁꯛ ꯁꯨꯝ ꯌꯦꯡꯖꯩ ꯕꯠ ꯑꯥꯏꯐꯣꯟꯅ ꯀꯩꯒꯤꯅꯣ ꯁꯛ ꯌꯥꯝ ꯊꯤꯖꯜꯂꯤꯁꯦ ꯃꯤ ꯑꯩ ꯈꯜꯂꯤ ꯐꯖꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯊꯤꯖꯜꯂꯤ ꯁꯨꯝ ꯂꯥꯞꯅ ꯀꯥꯞꯄꯗꯤ ꯁꯨꯝ ꯆꯥꯕ ꯀꯣ ꯃꯃꯤꯠ ꯑꯗꯒꯤ ꯀꯦꯃꯦꯔꯥꯁꯦ ꯀꯥꯏꯅꯗꯤ ꯈꯪꯕ ꯉꯝꯗꯅꯅꯦ ꯑꯍꯥꯟꯕꯗꯤ ꯕꯨꯊꯨ ꯁꯨꯗꯨꯒ ꯃꯥꯜꯂꯤ ꯑꯩꯁꯤꯅꯤꯀꯣ ꯑꯩꯁꯦ ꯕ꯭ꯂꯣꯛ ꯅꯝꯕ ꯇꯝꯃꯤꯅꯤ ꯈꯔꯤꯉꯩ ꯃꯇꯨꯡꯗ ꯕ꯭ꯂꯣꯛꯀ ꯅꯝꯃꯛꯇꯣꯏꯅꯤ ꯀꯩꯅꯣ ꯑꯩꯅ ꯃꯥꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯄꯥꯝꯗꯣꯏꯅꯤ ꯑꯩꯅ ꯉꯥꯡꯕꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏꯕꯅꯤꯅ ꯑꯌꯥꯝꯕ ꯃꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦꯕꯀꯣ ꯕ꯭ꯂꯣꯛ ꯅꯝꯃꯨ ꯌꯨꯇꯨꯕ ꯍꯥꯡꯉꯨ ꯍꯥꯏꯅ ꯑꯩꯅ ꯁꯣꯟꯗ ꯃꯇꯝ ꯂꯩꯇꯕꯗꯨꯅꯅꯦꯀꯣ ꯍꯥꯡꯗꯕꯗꯤ ꯃꯌꯥꯝ ꯅꯣꯏ ꯄꯨꯝꯅꯃꯛ ꯉꯥꯏꯔ ꯂꯩꯕꯤꯌꯨꯀꯣ ꯕꯥꯏ ꯕꯥꯏ ꯒꯥꯏꯁ ꯂꯚ ꯌꯨ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯆꯠꯀꯦꯅ ꯇꯧꯔꯤꯀꯣ ꯑꯗꯣ ꯁꯤꯁꯦ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤꯅꯤ ꯑꯗꯣ ꯁꯤꯁꯦ ꯃꯦꯀꯞ ꯔꯤꯃꯨꯚ ꯇꯧꯕꯗ ꯌꯨꯁ ꯇꯧꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯤꯅ ꯃꯦꯀꯞ ꯔꯤꯃꯨꯚꯔ ꯏꯁꯄ꯭ꯔꯦꯅꯤ ꯑꯗꯣ ꯁ꯭ꯋꯤꯁ ꯕ꯭ꯌꯨꯇꯤꯒꯤꯅꯦꯕꯀꯣ ꯑꯗꯣ ꯐꯩ ꯍꯥꯏ ꯁꯤꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯄ꯭ꯔꯨꯐ ꯃꯦꯀꯞꯁꯤꯡ ꯂꯩꯕꯁꯤꯡꯗꯣ ꯁꯤꯅ ꯇꯩꯊꯣꯛꯑꯗꯤ ꯑꯗꯨꯝ ꯀꯣꯛꯈ꯭ꯔꯅꯦꯕꯀꯣ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯣ ꯐꯦꯁ ꯋꯥꯁ ꯇꯥꯔꯁꯨ ꯀꯣꯛꯑꯦꯅ ꯌꯥꯗꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒ ꯏꯁꯄ꯭ꯔꯦꯁꯦ ꯃꯃꯥꯏꯗ ꯆꯥꯏꯔꯒ ꯑꯗꯨꯒ ꯁꯤꯒꯤ ꯄꯞꯁꯤꯅ ꯇꯩꯊꯣꯛꯑꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯄꯞꯁꯤꯒ ꯆꯥꯏꯔꯒꯀꯣ ꯑꯗꯣ ꯇꯩꯊꯣꯛꯑꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯦꯀꯞ ꯀꯩꯅꯣ ꯌꯥꯝ ꯇꯧꯔꯛꯇꯕꯅꯤꯅ ꯌꯨꯝꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯇꯧꯗ꯭ꯔꯦ ꯑꯩ ꯑꯗꯨꯝ ꯐꯦꯁ ꯋꯥꯁ ꯆꯥꯊꯣꯛꯑꯒ ꯑꯗꯨꯝ ꯂꯥꯛꯑꯦ water proof makeup ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯇꯩꯊꯣꯛꯄ ꯅꯨꯡꯉꯥꯏꯅꯦꯕꯀꯣ ꯃꯥꯒꯤꯁꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯁꯦ ꯃꯥꯏ ꯀꯩꯀꯩ ꯀꯂꯦꯛꯁꯟ ꯀꯩꯀꯩ ꯂꯩꯒꯦꯅ ꯌꯦꯡꯉꯝꯕꯅꯦꯕꯀꯣ ꯅꯦꯜ ꯄꯣꯂꯤꯁꯁꯤꯡꯁꯦ ꯌꯦꯡꯉꯨꯇꯨ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯔꯕꯥꯟ ꯀꯂꯔꯒꯤ ꯁꯤꯔꯝꯅꯦꯕ ꯁꯤꯁꯦꯀꯣ ꯑꯗꯨꯗꯣ ꯃꯣꯗꯤꯀꯦꯌꯔꯗ ꯐꯪꯒꯅꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯤ ꯁꯤꯖꯤꯟꯅꯕ ꯃꯥꯏꯗ ꯁ꯭ꯃꯨꯠ ꯑꯣꯏꯍꯜꯂꯤ ꯑꯗꯨꯒ ꯒ꯭ꯂꯣ ꯑꯣꯏꯍꯜꯂꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯏꯁꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯄꯥꯝꯃꯒꯗꯤ ꯁꯨꯝ ꯃꯣꯗꯤꯀꯦꯌꯔꯒꯤ ꯃꯤꯁꯤꯡꯗ ꯁꯨꯝ ꯇꯞꯄ ꯌꯥꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯃꯣꯗꯤꯀꯦꯌꯔꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯂꯧꯋꯦꯕ ꯃꯃꯥ ꯍꯣꯏꯅꯀꯣ ꯑꯗꯣ ꯋꯥꯎ ꯀ꯭ꯌꯨꯠ ꯄꯔꯐ꯭ꯌꯨꯝ ꯌꯦꯡꯉꯨꯅꯦ ꯇꯨ ꯃꯌꯥꯝ ꯑꯗꯣ ꯃꯥꯒꯤ ꯁꯤꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯨꯃꯥꯏꯅꯒ ꯂꯩꯔꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ ꯌꯥꯝꯅ ꯃꯥꯒꯤ ꯀ꯭ꯂꯤꯞ ꯀꯩꯀꯩ ꯇꯩꯊꯣꯛ ꯀꯥꯎꯊꯣꯛꯀꯅꯤ ꯑꯗꯨ ꯃꯌꯥꯝ ꯇꯨꯁꯦ ꯇꯣꯅꯔ ꯆꯥꯏ ꯂꯣꯏꯔꯒ ꯃꯌꯥꯝ ꯑꯩ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯇꯩꯔꯒ ꯑꯩ ꯄꯤꯁꯨꯝ ꯈꯔ ꯌꯦꯡꯉꯒ ꯑꯗꯨꯝ ꯊꯣꯛꯑꯦꯕꯀꯣ ꯀꯩꯁꯨꯝ ꯑꯇꯩ ꯑꯍꯦꯟꯕ ꯇꯩꯗ꯭ꯔꯦ ꯁꯟꯁꯀ꯭ꯔꯤꯟꯁꯤꯗꯤ ꯇꯩꯗꯕ ꯌꯥꯗꯦꯕꯀꯣ ꯃꯄꯥꯟ ꯊꯣꯛꯑꯕꯅꯤꯅ ꯅꯠꯇ꯭ꯔꯗꯤ ꯃꯥꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯀꯥꯁꯟꯕꯒ ꯑꯗꯨꯒ ꯆꯥꯛꯊꯦꯛꯄꯒ ꯇꯧꯋꯦꯕꯀꯣ ꯁꯤꯅ ꯁ꯭ꯋꯤꯁ ꯕ꯭ꯌꯨꯇꯤꯒꯤ ꯑꯥꯏꯕ꯭ꯔꯣ ꯄ꯭ꯂꯦꯠꯅꯤ ꯑꯗꯨꯒ ꯁꯤꯅ ꯀꯩꯅꯣ ꯁꯦꯠ ꯅꯝꯕꯔ 2ꯅꯦꯕꯀꯣ ꯑꯩꯒꯤꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯥꯏꯕ꯭ꯔꯣꯁꯦ ꯈꯔ ꯃꯌꯥꯏꯗ ꯍꯣꯕꯁꯤꯡꯁꯦ ꯐꯤꯜ ꯇꯧꯔꯦ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯀꯦꯅ ꯇꯧꯔꯦꯕꯀോ ꯑꯗꯣ ꯌꯥꯡ ꯂꯣꯏꯁꯜꯂꯦ ꯑꯗꯨꯒ ꯁꯨꯝ ꯋꯥꯔꯤꯁꯨ ꯁꯨꯅ ꯈꯣꯠꯅꯅ ꯂꯣꯏꯁꯟꯕꯗ ꯑꯗꯨꯝ ꯊꯦꯡꯈꯔꯦ ꯋꯥꯔꯤ ꯁꯨꯅ ꯂꯣꯏꯁꯟꯕꯗꯀꯣ
ꯁꯟꯁꯀ꯭ꯔꯤꯟ ꯇꯩꯕ ꯂꯣꯏꯔꯒ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯁꯤꯁꯦ ꯂꯦꯛꯃꯤꯒꯤ ꯀꯝꯄꯦꯛꯅꯦꯕꯀꯣ ꯑꯗꯣ SPF 20 ꯌꯥꯎꯋꯦ ꯑꯁꯤꯒ ꯑꯗꯨꯒ ꯁꯦ ꯇꯩꯔꯦ ꯀꯩꯁꯨꯝ ꯑꯇꯩꯗꯤ ꯐꯥꯎꯟꯗꯦꯁꯟ ꯀꯩꯀꯩ ꯇꯩꯗꯦꯕ ꯑꯩꯀꯣ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯇꯩ ꯂꯣꯏꯔꯒ ꯑꯩ ꯄꯥꯎꯗꯔꯁꯦ ꯀꯝꯄꯦꯛꯁꯦ ꯇꯩꯔꯦꯕꯀꯣ ꯑꯗꯣ ꯇꯩ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯥꯒꯤꯁꯤꯒ ꯃꯥꯁꯀꯔꯥ ꯂꯩꯔꯝꯃꯤ ꯕ꯭ꯂꯨ ꯍꯦꯚꯦꯟ ꯃꯁꯀꯔꯥꯅꯦꯕ ꯁꯤꯁꯦ ꯃꯥ ꯅꯨꯡꯉꯥꯏꯇꯦꯅ ꯇꯩꯅꯗ꯭ꯔꯦꯕꯀꯣ ꯑꯇꯣꯞꯄ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯇꯣꯞꯄꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯍꯧꯖꯤꯛ ꯑꯗꯣ ꯁꯤꯁꯦ ꯃꯥ ꯇꯩꯅꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯆꯦꯈꯥꯏꯌꯦꯕ ꯌꯥꯝꯅ ꯁꯤ ꯇꯩꯕꯗ ꯅꯨꯡꯉꯥꯏꯇꯦ ꯊꯥ ꯂꯥꯎꯔꯗꯅ ꯕ꯭ꯔꯁꯁꯦꯀꯣ ꯑꯗꯩ ꯆꯦꯈꯥꯏ ꯇꯩꯁꯜꯂꯦ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯋꯥꯇꯔ ꯄ꯭ꯔꯨꯐꯁꯨ ꯑꯣꯏꯗ ꯃꯥꯜꯂꯦ ꯑꯗꯨꯗꯨꯅ ꯃꯥꯅ ꯑꯁꯤꯒ ꯂꯩ ꯃꯦꯕꯤꯂꯤꯟꯒꯤꯁꯦ ꯐꯩꯌꯦꯕꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯂꯦꯁꯀꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯗꯤ ꯌꯥꯎꯗ ꯃꯥꯜꯂꯦ ꯈꯜꯂꯤ ꯁꯤ ꯇꯩ ꯂꯣꯏꯔ ꯈꯪꯕ ꯉꯝꯃꯦꯕ ꯑꯩꯒꯤ ꯂꯦꯁꯁꯦ ꯑꯗꯨꯝ ꯌꯥꯎꯔꯝꯃꯦꯕ ꯁꯤ ꯁꯥꯡꯉꯦ ꯍꯥꯏꯕꯁꯦ ꯁꯤ ꯇꯩ ꯂꯣꯏꯔ ꯈꯪꯉꯝꯃꯦꯕ ꯀꯣ ꯑꯩꯗꯤ ꯇꯩꯒꯟꯗꯕꯅꯤꯅꯀꯣ ꯑꯗꯣ ꯌꯥꯎꯗ ꯃꯥꯜꯂꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯌꯥꯝ ꯐꯩ ꯃꯥꯒꯤꯁꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯕꯅꯤ ꯅꯨꯡꯉꯥꯏꯕꯅꯤꯅ ꯍꯥꯏꯕꯀꯣ ꯋꯥꯇꯔ ꯄ꯭ꯔꯨꯐꯁꯨ ꯑꯣꯏꯕꯅꯤꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯅꯨꯡꯉꯥꯏꯕꯅꯤ ꯇꯩ ꯌꯦꯡꯉꯨ ꯈꯣꯠꯂꯣ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯇꯩꯔ ꯅꯨꯡꯉꯥꯏꯕꯗꯣ ꯈꯪꯉꯝꯃꯦꯕ ꯑꯃꯁꯤꯅ ꯈꯔ ꯆꯦꯈꯥꯏ ꯈꯣꯠꯈꯥꯏ ꯇꯧꯋꯦꯕꯀꯣ ꯑꯍꯥꯟꯕ ꯇꯩꯕꯗꯣ ꯑꯗꯣ ꯑꯁꯤꯁꯦ ꯁꯟꯗꯥ ꯇꯥꯗꯣꯔꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯦꯕꯀꯣ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯒ ꯑꯩ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯂꯧꯊꯣꯛꯑꯒ ꯐꯖꯅ ꯊꯝꯃꯒꯦꯅ ꯇꯧꯔꯤꯅꯤ ꯃꯌꯥꯝꯗ ꯎꯖꯔꯛꯀꯦ ꯑꯩꯅ ꯀꯩꯀꯩ ꯄꯨꯔꯛꯄꯗꯣ ꯅꯠꯇꯦꯗ ꯁꯨꯝ ꯆꯥꯕꯩꯅꯤ ꯀꯩꯀꯩ ꯁꯣꯟ ꯂꯩꯔꯦ ꯌꯦꯅꯝꯁꯤꯗꯤ ꯌꯥꯎ ꯋꯥꯡꯗ꯭ꯔꯦ ꯖꯅꯝꯁꯦ ꯑꯩꯅ ꯗꯣꯂꯥꯟꯈꯩꯗꯩ ꯄꯨꯂꯛꯏ 우리 ꯆꯤꯡꯗꯕꯥꯔꯤ 오랑 siga ꯇꯦꯡꯅꯧ ngan 자비 하려 그래노 ꯃꯌꯥꯝ ꯇꯥꯒꯤꯗꯨꯝ ꯆꯥꯕꯤꯔꯛꯑꯦ ꯁꯦꯅ 이쁘로에버기 연작 세나 까리노 강대지 세나네 라마이스리 누띠기 해예번 라마이스나네 누띠기 해예 ꯑꯗꯨꯃꯇꯗ ꯂꯣꯏꯗꯦ ꯑꯗꯨ ꯑꯩꯒꯤꯅ ꯁꯦꯟꯇꯦꯡꯕꯨ ꯈꯔ ꯄꯤꯔꯦ ꯄꯥꯟꯁꯨ ꯍꯟꯗꯛ ꯈꯔꯒ ꯇꯥꯜꯂꯦꯕ ꯃꯃꯥꯡꯗꯁꯨ ꯄꯤꯔꯛꯑꯦ ꯑꯗꯣ ꯑꯣꯈꯥꯛ ꯌꯥꯝꯃꯤ ꯁꯤꯁꯦ ꯕꯖꯥꯔꯒꯤ ꯑꯂꯩꯕꯁꯨ ꯑꯣꯖꯥꯔꯣ ꯁꯤ ꯐꯖꯕꯁꯤꯅ ꯖꯨꯝꯒꯤ ꯐꯖꯕꯁꯦ ꯖꯨꯝꯒꯤꯅꯦ ꯍꯥꯏꯕꯅꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ